lakle Inspector Tayai Ahan ramakta da Inspector Tayai tabiri basimu James Haigurjamna taramlok sabu loina na ikokno na khurumjari ngasi supuduna laksari Inspector Tayai lising amaga tara suba tangkat haukiba megi tang ahumdagi tonga tongan ba athoba singi wari amadi relief camp da leiba wari kya paring naina tahan sakraba matungda ngasi amu puduna laksari anauba tangkak amakha Nangdi maman ani suba tangkak ngarangi matik ama loina na anauba tangkak ka loina tabisi Prima, kaigina na ko'y may hapon namang naibot ha sa bidri ba sibo? Ay asing mani ay nahari ba si? Ay nangangli ba si binamanati eh? Ay, ato pa nupahamat ang ay arano marisan kiti. Ay ibot ha sa biyo. Na ko'y may ham na ibot ha sa bidri mo karigino. Ay, kariwa sa uhay mo no. Ay, bukarita uhay mo no. Ay nahaysari ba po no magsiasing mga tani? Aigi wafam siya mukta di tazabiyo kayo bagay. Nakoy mayam na opamasibo tazabi dribasibo karigino. Ay ba mukta tazabiyo? Ay kanaguma maga kariguma aran mamariya mo sa kibalay tiye. Ay po, karay no ay nausik chat ka dori basi. Ay hindi chat ka dori basi karay no. Ay mo karino rin tao ka dori basi. Ato na taga na. Ay isay tanta siya kibatawa ni. Sibadi ate ay sirabasu achumma aran karino haiba khanghalamnaga ay soidana sigan ay na hojik sikiba tarabadi ira leiduna ay isai tanda sijakibane haiduna ingonda soidana maki makoina ingonda hayogan adurabada ay kari togan ay kadaida chatkan ay kadaida chatkan ay ima 통장 또 이마 통장 또 바보 통장어 바보 아이고 거리다 와 해보노 이마 거의 바보 거리다 해보도 거리노 생모도 먹다 해비요 통장 또 바보 이마 통장하고요 우시터웨이다 봐 아이 거의 볼래 때 라이리 또 원래 신이네 뭐 거기 칼리버스 남매 하이드나 떠오르네 Isa nupi sida makoy na miksa tina na magidamtan. Tingna ba tare na? Pom na magsing ado achum maran karino haibado mayak sing tidok pataban. Ay mama ay koy laira mo sune. Tamoy inakuling. Shell pai da ba lan tum lay ta ba kagda ni koy laira ba natin hey. Tamoy inakuline. Mi bu minung sikangi mi gya wa ba masakangi ne. Moy pabung amuk ta ngai bi khoke do bage. Sagay gi hallaman sing suloy na pau pikir. Kari togadagi habado amuktan khanaraga karino tanabana pharoidro ai bina ai haribasi makhoigi mapa masadadi khutta thangchang ma pargane chabat chanan tharaka kaga phagadabani makhoi aduk gyamna phatta isa nu ps makhoina pamdriba karigino mahana pamloi doborabadi isa sibu mahana makhutna thongna isa sibu siendana chongara nati haina singaraga hongasunati 미야 망달레 빠뿡자옥 텐들로 홍키면 나트로 아두가 나시는 오시타와이다 봐 샤누 비시다 바다남 떠봐 믹사 티네나 보나 봐 아이 렘나 아무따 또 하리버시니 아이 아무따 렘나 또 하리버시니 아이 세 꾼자 아묵땅 아이 코케도 보기 모이 빠붕 나 샤누 비기 뿐시기 나티 아이 코이는 잉월 복바 해봐도 고 가라 하이자 논 잡아 따레드나 에이 까리게 하이자 논 잡아노 오시타와이드가 하이자는 잡아 야브로 야나 땀튀는 미라이바 아숙 땀튀는 오시타와이드나 칸나 막회기 뭉도 뚱나 하래 하래가 юм도 마이 다독래 하래 그래 오플 와이프는 거구나 콩마시는 텅텅 가로 파게다버네 아숙 오시타와 닝올 복바이 코이는 가리기담 아숙 야나 또는 힝그리 이샤노 피보 가리기 막회를 받으나 없다 밤들 하유드라 카이는 잉나 수목코이다 나이보스 떠오르바시게 아두 이샤누 비에시게 밍사 티네라바 뚱다 파워바다 미나 덴치나가다바 아두가 까이로레 까이레리바시네 코이부 똑같잖아라바 기 한고이네라바 나트로모코이네 더리부다보 이샤 시기 삐목 눅나 땀리바 미땀마시보 마코이기 마차나테 마코이기 이나테 이샤나 아란마 cat begini sini ne
Moi pabung amukta tingai biyo kaidobage sagai na tege halaman singchu laklaga karino tanaraga thauraga lore makhoi ni hekta mak hairaga hekta yabrane amukta de sumaran karino haibadu thikisi kaidobage moi pabung masilai da sagai na tege halaman singna lepaga sungamoi imung adugi maramda ai police station da satkan isanu pigi mathakta makhoi na siriba maralasi achum maran puthokpiu medical science ta kari tawbung amagi isanu pi asigi pibung nungda tamliba masa sikanagi masa mado matau karam na khangdokani kari tawbu ya habdo police station da chalagai complaint tawgani usit thoi da ba ai khoi bo lai re to lei haibagi mata gum ma khoi na tawbung ami haibagi mata gum na hekta pang taw ma taw ba ai khoi su mi ni ne ai khoi to na hinga da ba na tire ai khoi su mi ni haiba se mayek seng na tak pa ta ba ni ne atu bu moi pau puno mak tu haina raga yar hoidrane ai kari haina raga ya ga dori masida gi henaming chat thiningai oibasibu kari leri bage pon mok singa se police station da salaga chumaran puthopio haidana ai hauji mak chat kani ha kari haige da no khang de da hauji gi matam da ko amada mo kapsele kari no mo koi pa kap ta kap asibu mo koi maru sibu uwa da pan ber khang de haibani da as kari no khang de mayam na di ko kari ko matam da ngang ma chai ba matam da singmi haiba go mo ko wa ngang go matam da thamoi se thuk thuk law bade dum yaw da bade na de go haw na no mai na kapsele haw na landare haiba ga de go haw haiba se de seng bade ta se na har di haw haiba du di metei so haw ne adu ga kari no tangkhol so haw ne kabui so haw ne adu ga kari no naga so dum leiba che naga gi manung san ba so haw ni go adu manung san ba chan da ba si gi ma pham ji loi na to la ga na kari no singmi na no mai na kapsele ching da leiba mi na no mai na kapsele haiba ga ching da leiba kari no naga na di no mai ka pa di na te da na mayam su wa nga mu da di keno phaja phaja na nga ngo phai go ta ba da thamoi se thuk thuk lawi hai bani da kri hai ga da no khang di ching da gi no mai kapsele ching da gi no mai kapsele ching da leiri ba me ba khoi tameng lom ta leiri ba nati phaja ba komla gi mafam pambi myam hau ba sangtrek sangna leiram ba do ji komla gi masu na hoji ponga ngang da kari no leiba mafam sing ase ase gi mafam gi no mai na ka pa pro kap su kap ti no mayam pon mo wa nga mu matam do ko thamoi so pwa di ngang da ba phai ase ba khodo so ko pram di yaw go kay dorge gamai ayu ga sida yamna sauna le misibu kari dorge sir kari se daw na te da sing de gi no mai kape ha ba do sir khara khallaga kholaga ngang na ra di pha ba haw no mai na kape sing de gi no mai na kape ba do bu sing khudi mak gi no mai na kape na te na sir adu bu kari su sauninga le te da ayamadi nagana kape tangkhul na kape nati tonga maring nagagi kanglu ta singba su singda su adudagi kapai habi wadi nati aya mana di chingdei kapai habani na wafam do haibu ermani da saradu arasu thamoi se hekta kai bagi wani da kapana mina kapaga taina bana som karino chingda laiba mi khudimuk ta loina taina ra di sir madudi migi emotional noiba wafam ni da sawninga di sir madu bu nungai ga darne sir chumi gamai yamna lokre hojik karino lebak se to godori bise haiba de yamna logadori namit kharani gi matung da kari la ka dori bano manipur da tholi birang asi thama pan hela ka dori ba sathira ba kanglup ani gi la na se ngasi phawb do lushina na ba mari leina ba singna hoji pabu hona ba ngamdri ba si kari gi no ha ba se miyam gi amat oire ba wahang ama khakti oire hangsu hangli khara amadi hangdo bu tandana dum hangdra ba jani da masi punamak singi khangga ba singna khangdra ba political gi solution khaktana lusin mungam gani ha ba se punamak na khangabani masidi nongmai na thang na te na loige da banati adubu manipur lengang na kanglup ki rana si hauji phawb gi di makhoi gi mai kai de gi sodum tawning ba tawri natra aduga kari no manung da torok pa ya basi adubu lenga ki mai kai de gi sotopam thok pa khara di tawri miyam na di pen ta ba hai ba du de do mori tawning laga tawjok tawning drugu to hai ba gi mata gum na tumin na lai thokra ba di yam na loga dawri hari ba thawdang ase puna maglawdana tumina lesin bagum tori ba se afaba ma dinate hariba lana solution na ba lengana kari karam ba thabak sing paikhala bagi loina na center de ichang thongna leina taksin duna lana si loine na bagi kari no makhoi gi tokpham tokpa sing adu ta sing na tawbungam driba na tra miyam da khangan bangam dri serga sida lala sina nomo gi misimina asokapan adum helakli sarkari haiga damna khangde da hen bagi wadi som mi henjale amada amuk si amada amuk adu tawi amada amuk ada tawi hairaga sir ai ning ngakchare bedi sir kari haiga tamno ge kapse le ya som de landare ya haibasi bu kari no makhoi gi bom top season bagi monga tawri sina kari no sir ching da bu
ꯑꯩꯈꯣꯏ ꯇꯃꯦꯡꯂꯣꯡꯗꯗꯤ ꯅꯣꯡꯃꯩ ꯃꯔꯨꯁꯨ ꯄꯥꯟꯗꯦ ꯕꯣꯝꯁꯨ ꯄꯥꯟꯗꯦ ꯀꯔꯤꯅꯣ ꯃꯈꯣꯏ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗꯗꯤ ꯕꯣꯝ ꯇꯣꯞ ꯂꯣꯏꯅ ꯄꯥꯟꯕ ꯖꯥꯠꯂ ꯈꯪꯗꯦ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗꯕ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯑꯐꯕ ꯅꯣꯡꯃꯩ ꯕꯣꯝ ꯇꯣꯞ ꯁꯤꯖꯤꯟꯅꯗꯨꯅ ꯂꯦꯞꯇꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡ ꯑꯁꯦ ꯚꯥꯔꯠ ꯂꯩꯉꯥꯛꯅꯁꯨ ꯊꯥꯖꯤꯜꯂꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯑꯗꯨꯝ ꯀꯔꯤꯅꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯈꯣꯏꯅ ꯈꯨꯠꯁꯝꯅꯗꯨꯅ ꯇꯧꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯋꯥꯔꯦꯁꯦ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯀꯔꯤꯅꯣ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯐꯣꯔꯁ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯅꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯏꯆꯪ ꯊꯧꯅꯥ ꯂꯩꯅ ꯐꯣꯡꯗꯣꯛꯄꯗꯤ ꯃꯃꯥꯡꯗꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯁꯥꯔ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ DGPꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅ ꯀꯔꯤꯅꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯤ ꯃꯤꯌꯥꯝꯅꯗꯤ ꯎꯕ ꯐꯪꯗꯦ ꯉꯁꯤꯒꯤ ꯈꯕꯔꯗꯁꯨ DGPꯅ ꯑꯗꯨꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ ꯀꯥꯏꯅ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯍꯥꯏꯀꯣ ꯁꯥꯔ ꯈꯪꯗꯦ ꯁꯥꯔ ꯑꯩꯈꯣꯏꯁꯨ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯕꯅꯤꯅ ꯀꯗꯥꯏꯋꯥꯏꯗ ꯆꯠꯂꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯈꯪꯗꯅ ꯀꯔꯝꯕ ꯑꯦꯖꯦꯟꯗꯥ ꯑꯃꯗ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯒꯥꯃꯩ ꯃꯗꯨꯅꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗꯒꯤ ꯑꯐꯕ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯅ ꯃꯤꯇꯩ ꯃꯤꯆꯝꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯇꯥꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯣꯔꯦꯒꯤ ꯕꯣꯔꯗꯔ ꯇꯥꯎꯟꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯆꯪꯗꯨꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯤꯗꯅ ꯁ꯭ꯇꯦꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅꯗꯤ ꯂꯥꯏꯔꯗꯅ ꯑꯉꯝ ꯑꯊꯧ ꯑꯃꯇ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯥꯟ ꯈꯥꯝꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯅꯦꯕ ꯆꯨꯝꯃꯦꯅꯦ ꯁꯥꯔ ꯉꯁꯤ ꯐꯥꯎꯕꯁꯤ ꯀꯅꯥꯃꯇ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯉꯝꯗ꯭ꯔꯤꯀꯣ ꯁꯥꯔ ꯑꯗꯨꯅꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯀꯔꯝ ꯀꯥꯟꯗ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯍꯪꯅꯔꯤꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯏꯆꯪ ꯊꯧꯅꯥ ꯂꯩꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯪꯍꯟꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯉꯝꯗꯦ ꯑꯃ ꯑꯣꯏꯔꯦ ꯀꯥꯡꯂꯨꯞꯀꯤ ꯁꯥꯊꯤꯔꯕ ꯂꯥꯟ ꯑꯁꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯈꯛꯇꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯩꯖꯕꯤ ꯊꯥꯛꯇ ꯍꯣꯠꯅꯐꯝꯗꯤ ꯊꯣꯛꯂꯤꯕꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯔꯨꯂꯤꯡ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕꯗꯨ ꯈꯥꯏꯗꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯁꯦꯟꯇꯔꯗ ꯄꯤꯕ ꯌꯥꯕ ꯄ꯭ꯔꯦꯁꯔ ꯑꯃꯈꯛ ꯄꯤꯕꯒꯤ ꯃꯊꯧ ꯑꯗꯨꯗꯤ ꯇꯥꯔꯤꯕ ꯌꯥꯝ ꯂꯨꯔꯤꯕꯗꯤ ꯃꯅꯤꯄꯨꯔꯁꯦ ꯑꯀꯤ ꯑꯈꯪꯕꯅ ꯄꯤꯛ ꯊꯜꯂꯕ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯁꯨ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯄꯥꯡꯊꯣꯛꯀꯗꯕꯗꯒꯤ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯑꯃ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯥꯟ ꯑꯁꯤ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯪꯅꯕ ꯋꯥꯍꯪ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯐꯝꯁꯤꯗꯤ ꯑꯗꯨꯃꯛ ꯊꯣꯛꯂꯕ ꯋꯥꯐꯝꯅꯤ ꯈꯪꯗ꯭ꯔꯦꯗ ꯁꯥꯔ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯅꯨꯃꯤꯠ ꯅꯤꯅꯤꯁꯨ ꯅꯠꯇꯦ ꯍꯨꯝꯅꯤꯁꯨ ꯅꯠꯇꯦ ꯊꯥ 7 ꯉꯥꯏꯔꯛꯄ ꯒꯥꯏꯁꯤꯗꯤ ꯁꯥꯔ ꯑꯣꯟꯊꯣꯛꯅꯗꯤ ꯋꯥꯔꯖꯥꯅꯤꯀꯣ ꯁꯥꯔ ꯆꯥꯕ ꯊꯛꯄ ꯐꯪꯕ ꯈꯔ ꯃꯌꯨꯝ ꯃꯀꯩ ꯂꯩꯕ ꯈꯔꯅꯗꯤ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯑꯁꯤ ꯆꯞ ꯆꯥꯅ ꯐꯪꯗ꯭ꯔꯁꯨ ꯇꯁꯦꯡꯅꯃꯛꯀꯤ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯃꯠꯇ ꯂꯩꯖꯗ꯭ꯔꯕꯁꯤꯡ ꯑꯁꯤꯅ ꯁꯥꯔ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕ ꯑꯋꯥꯕ ꯆꯩꯅꯥ ꯑꯁꯤꯗꯤ ꯁꯥꯔ ꯃꯁꯤꯗꯤ ꯁꯦꯜꯅꯁꯨ ꯃꯦꯟꯈꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯁꯥꯔ ꯑꯆꯨꯝꯕꯅꯤ ꯒꯥꯡꯃꯩ ꯀꯔꯤꯅꯣ ꯁꯥꯔ ꯑꯥꯗ ꯑꯍꯜ ꯑꯃ ꯆꯪꯉꯛꯈꯤꯕꯁꯤꯕ ꯁꯥꯔ ꯀꯧꯁꯜꯂꯣ ꯒꯥꯡꯃꯩ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯉꯛꯄ ꯃꯥꯟꯈ꯭ꯔꯦꯗꯀꯣ ꯋꯥ ꯍꯪꯒꯗꯕ ꯐꯥꯎꯕ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯀꯔꯤꯅꯣ ꯃꯥꯅ ꯃꯈꯨꯠ ꯀꯥꯏꯁꯦ ꯐꯗ꯭ꯔ ꯀꯜꯂꯒ ꯂꯥꯏꯅꯤ ꯈꯪꯉꯤꯗꯅ ꯃꯈꯣꯏ ꯈꯪꯅꯦꯕ ꯏꯕꯨꯡꯉꯣ ꯑꯩ ꯏꯟꯁꯄꯦꯛꯇꯔ ꯑꯃꯨꯛ ꯇꯧꯅꯖꯒꯦ ꯀꯔꯤꯅꯣ ꯄꯥꯕꯨꯡ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯄ ꯃꯥꯜꯂꯤꯗ ꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯅꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔꯗꯣ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯄꯥꯕꯨꯡ ꯎꯅꯕꯒꯤꯗꯤ ꯑꯗꯨꯝ ꯎꯅꯕ ꯌꯥꯅꯤꯗ ꯑꯗ ꯄꯥꯕꯨꯡ ꯀꯔꯤꯅೋ ꯄꯥꯕꯨꯡꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯄꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯅꯣ ꯄꯥꯕꯨꯡ ꯄꯣꯠ ꯆꯩ ꯃꯥꯡꯕ ꯈꯣꯠꯄ ꯀꯔꯤꯅꯣ ꯈꯟꯅ ꯆꯩꯅꯕ ꯑꯇꯣꯞꯄ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯦ ꯀꯔꯤ ꯂꯩꯕꯅꯣ ꯑꯗꯨ ꯈꯪꯖꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯏꯕꯨꯡꯉꯣ ꯑꯩꯒꯤꯁꯦ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯃꯊꯛꯇꯅꯦ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯔꯛꯈꯤꯕ ꯃꯗꯨꯒꯤꯅꯤ ꯑꯩ ꯅꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔꯗꯣ ꯑꯩ ꯃꯗꯨꯗ ꯑꯣꯏꯅ ꯇꯝꯃꯒꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗꯒꯤ ꯅꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯈꯪꯉꯣ ꯌꯥꯅꯤ ꯄꯥꯕꯨꯡ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯁꯤꯗ ꯂꯩꯔꯦ ꯁꯥꯔ ꯀꯔꯤꯅꯣ ꯁꯥꯔ ꯑꯃꯨꯛꯇ ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯁꯥꯔ ꯒꯥꯡꯃꯩ ꯆꯪꯍꯜꯂꯣ ꯐꯅꯤ ꯁꯥꯔ ꯄꯥꯕꯨꯡ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯁꯤꯗ ꯂꯥꯛꯄꯤꯌꯨ ꯏꯕꯨꯡꯉꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯁꯦ ꯋꯥꯐꯝ ꯑꯃꯈꯛꯇꯪꯒꯤ ꯏꯕꯨꯡꯉꯣ ꯀꯝꯄ꯭ꯂꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯖꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯕꯨꯡꯉꯣ ꯑꯩꯒꯤꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯊꯣꯛꯄꯤꯔꯒ ꯂꯣꯏꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯅꯈꯣꯏꯒꯤ ꯃꯔꯣꯟꯗꯨꯗꯤ ꯑꯩꯅ ꯈꯪꯕꯗꯤ ꯅꯠꯇꯦ ꯄꯥꯕꯨꯡ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯏꯕꯨꯡꯉꯣ ꯃꯁꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩ ꯃꯃꯤꯡꯅ ꯖꯁꯃꯤꯟ ꯀꯧꯏ ꯃꯍꯥꯛꯁꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯔꯤ ꯂꯩꯅꯔꯒ ꯃꯈꯣꯏ ꯈꯪꯅ ꯆꯥꯅꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯔꯥꯖꯦꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗ ꯂꯨꯍꯣꯡꯗꯅ ꯍꯧꯖꯤꯛꯁꯤ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯤꯕꯅꯤ
ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯛꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯥ ꯅꯨꯄꯤꯗꯨꯅ ꯃꯤꯔꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯔꯥꯖꯦꯁꯀꯤ ꯃꯆꯥ ꯅꯠꯇꯦ ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯂꯨꯔꯕ ꯋꯥꯐꯝ ꯍꯥꯏꯕꯗꯨꯅꯤ ꯏꯆꯥ ꯅꯨꯄꯤꯗꯨꯅ ꯃꯤꯔꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯔꯥꯖꯦꯁꯀꯤ ꯃꯆꯥ ꯅꯠꯇꯦ ꯃꯤꯇꯣꯞ ꯑꯃꯒꯤ ꯃꯆꯥꯅꯤ ꯑꯁꯦꯡꯕꯗꯨ ꯍꯥꯏꯌꯨ ꯀꯔꯤꯒꯨꯝꯕ ꯏꯆꯥ ꯅꯨꯄꯤꯁꯤꯅ ꯌꯨꯝꯗ ꯍꯟꯅꯤꯡꯕ ꯇꯥꯔꯒꯁꯨ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯒꯅꯤ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯅꯨꯄꯥꯗꯨ ꯃꯈꯣꯏꯅ ꯁꯤꯟꯒꯦ ꯁꯤꯅꯤꯅꯤ ꯅꯠꯇꯦ ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕ ꯌꯨꯝ ꯑꯃꯗ ꯌꯨꯝ ꯄꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕ ꯏꯆꯥ ꯅꯨꯄꯤꯕꯨ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯇꯥꯟꯕꯁꯨ ꯅꯠꯇꯦ ꯏꯃꯨꯡ ꯑꯗꯨꯗ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯗꯨꯒꯤ ꯅꯨꯡꯁꯤꯕꯒꯤ ꯍꯛ ꯑꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯏꯆꯥ ꯅꯨꯄꯤꯅ ꯇꯥꯟꯈꯤꯕ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯤ ꯏꯆꯥ ꯅꯨꯄꯤꯁꯤ ꯌꯨꯝꯗ ꯃꯥꯅꯤ ꯌꯨꯝꯗꯅꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟꯒ ꯊꯣꯛꯄ ꯅꯠꯇ꯭ꯔꯦ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯂꯕꯅꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯈꯤꯕ ꯃꯇꯨꯡꯗ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯜꯂꯛꯄꯗ ꯃꯆꯥ ꯑꯃ ꯃꯤꯇꯝꯗꯅ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ ꯑꯗꯨ ꯅꯥꯎꯄꯨꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯥꯎꯄꯨꯗꯨꯅ ꯂꯩꯔꯤꯕꯤ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯠꯇꯦ ꯀꯅꯥꯅꯣ ꯃꯥꯅ ꯈꯪꯅꯒꯗꯧꯔꯤꯕꯁꯨ ꯃꯥꯅ ꯃꯔꯤ ꯂꯩꯒꯗꯧꯔꯤꯕꯁꯨ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯁꯟꯅꯕꯗꯤ ꯍꯣꯠꯅꯒꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯑꯁꯤꯒꯨꯝꯕ ꯀꯦꯁꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯄꯨꯂꯤꯁꯅ ꯄꯥꯏꯗꯕꯅꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯁꯤ ꯀꯣꯔꯠꯇ ꯊꯦꯡꯅꯔꯒ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯀꯔꯤꯅꯣ ꯃꯇꯦꯡ ꯂꯧꯕ ꯌꯥꯕꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯀꯦꯁ ꯑꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯕ ꯌꯥꯒꯅꯤꯅ ꯑꯗꯨꯝ ꯈꯜꯂꯤ ꯏꯃꯨꯡ ꯑꯗꯨꯅ ꯊꯑꯣꯏ ꯎꯁꯤꯠꯇ꯭ꯔꯤꯕ ꯏꯃꯨꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯃꯗꯨꯅꯤ ꯑꯩꯅ ꯈꯪꯅꯤꯡꯗꯕꯁꯤ ꯏꯆꯥ ꯅꯨꯄꯤꯕꯨ ꯍꯦꯛꯇꯃꯛ ꯃꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄ ꯏꯆꯥ ꯅꯨꯄꯤꯁꯤꯒꯤ ꯃꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯉꯁꯤ ꯐꯥꯎꯕ ꯌꯨꯝꯊꯛ ꯑꯗꯨꯗ ꯀꯥꯈꯠꯈꯤꯕꯗꯒꯤ ꯃꯈꯥꯗ ꯀꯨꯝꯂꯛꯇ꯭ꯔꯤꯅꯤ ꯗꯣꯂꯥꯟꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯎꯪꯗꯨꯅ ꯂꯩ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯏꯆꯥ ꯅꯨꯄꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇꯗꯣ ꯅꯨꯄꯥ ꯃꯌꯨꯝ ꯔꯥꯖꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒꯤ ꯗꯥꯏꯇꯗꯨ ꯄꯨꯐꯝ ꯊꯣꯛꯇꯕ꯭ꯔꯅꯤ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯣꯏ ꯑꯃꯔꯣꯝꯗ ꯆꯨꯝꯃꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯋꯥꯐꯝ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯅꯥꯀꯟ ꯑꯅꯤꯃꯛꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯅꯥꯀꯟ ꯑꯃꯈꯛꯀꯤ ꯋꯥꯐꯝ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯆꯠꯊꯕꯁꯨ ꯍꯦꯛꯇꯃꯛ ꯌꯥꯒꯗꯕ ꯃꯥꯜꯂꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤꯅꯦ ꯏꯆꯥ ꯅꯨꯄꯤꯅ ꯂꯥꯜꯂꯝꯂꯦ ꯏꯆꯥ ꯅꯨꯄꯤꯅꯅꯦ ꯃꯗꯨꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯅꯥꯗꯣ ꯃꯈꯣꯏꯅ ꯃꯔꯥꯜ ꯁꯤꯔꯤꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯌꯥꯏ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯆꯤꯡꯅꯕ ꯊꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨꯅꯦ ꯏꯆꯥ ꯅꯨꯄꯤꯅ ꯑꯔꯥꯟꯕ ꯇꯧꯔꯝꯂꯕꯗꯤ ꯏꯆꯥ ꯅꯨꯄꯤꯅ ꯂꯥꯜꯂꯝꯃꯤ ꯍꯥꯏꯕꯗꯨꯒꯤ ꯆꯞ ꯈꯨꯗꯝ ꯆꯥꯡꯗꯝꯕꯗꯣ ꯃꯗꯨ ꯄꯨꯊꯣꯛꯄ ꯄꯥꯝꯃꯤ ꯃꯗꯨ ꯅꯠꯇꯗꯅ ꯏꯆꯥ ꯅꯨꯄꯤꯗ ꯍꯤꯡꯅꯝ ꯅꯝꯗꯨꯅ ꯃꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯦꯛꯇꯃꯛ ꯇꯧꯕ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯃꯗꯣ ꯃꯈꯣꯏꯁꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯔꯥꯖꯦꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯐꯪꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯅꯦ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯋꯥꯐꯝ ꯑꯁꯤ ꯈꯖꯤꯛꯇꯪꯗꯤ ꯂꯨꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯅꯥꯀꯟ ꯑꯃꯒꯤ ꯀꯝꯄ꯭ꯂꯦꯟ ꯄꯨꯔꯒ ꯂꯥꯛꯂꯒ ꯅꯥꯀꯟ ꯑꯃꯈꯛꯀꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯇꯥꯔꯒ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯏꯕꯨꯡꯉꯣ ꯃꯗꯣ ꯑꯩ ꯈꯪꯖꯩ ꯑꯗꯨꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯃꯨꯟꯅ ꯑꯆꯨꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯊꯤꯗꯣꯛꯄ ꯑꯃ ꯇꯉꯥꯏꯐꯗꯅ ꯆꯪꯏ ꯃꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯂꯥꯜꯂꯝꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯌꯥꯅꯤꯡꯉꯤ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯃꯤ ꯑꯃꯅ ꯇꯝꯁꯤꯜꯂꯒ ꯃꯗꯨꯗ ꯇꯥꯔꯒ ꯄꯨꯂꯤꯁꯅ ꯑꯆꯨꯝ ꯃꯔꯥꯟ ꯊꯤꯗꯅ ꯍꯦꯛꯇ ꯃꯈꯨꯠ ꯊꯥꯕ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕꯗꯤ ꯑꯣꯏꯔꯣꯏ ꯑꯩ ꯈꯪꯖꯩ ꯑꯩ ꯌꯥꯝꯅ ꯈꯪꯖꯩ ꯏꯕꯨꯡꯉꯣꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯑꯗꯨꯒꯅꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯂꯥꯜꯂꯝꯂꯕ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯑꯣꯏꯒꯦꯔꯥ ꯏꯃꯨꯡ ꯃꯅꯨꯡꯅꯅꯦ ꯃꯈꯣꯏꯅ ꯇꯥꯅꯤꯡꯕ ꯗꯥꯕꯤ ꯇꯥꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤꯅꯦ ꯑꯩ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯒꯅꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯃꯁꯤꯃꯇꯪꯗꯤ ꯑꯩ ꯍꯥꯏꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯅꯝꯗꯅ ꯃꯈꯣꯏꯅ ꯃꯔꯥꯟ ꯁꯤꯖꯤꯜꯂꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤꯗꯤ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯃꯤꯔꯣꯜꯗꯨꯅ ꯂꯩꯔꯕ ꯍꯌꯦꯡ ꯍꯥꯛꯆꯤꯠꯅꯤ ꯈꯪꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯄꯤꯕꯨꯡꯅꯨꯡꯗ ꯃꯤꯔꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯍꯦꯛꯇꯃꯛ ꯅꯠꯇꯦ ꯁꯤꯕ ꯌꯥꯕ ꯃꯑꯣꯡꯗ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯁꯤꯔꯤꯕ ꯃꯔꯥꯜꯗꯨꯗꯤ ꯃꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯗꯣ ꯀꯨꯟꯖꯥꯏ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗꯅꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯪꯇꯧ ꯇꯧꯕꯁꯤ ꯏꯕꯨꯡꯉꯣ ꯃꯁꯤꯃꯗꯤ ꯑꯩ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤꯅꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯄꯥꯕꯨꯡꯒꯤ ꯋꯥꯐꯝꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯂꯧꯁꯤꯟꯖꯔꯦ ꯄꯥꯕꯨꯡ ꯔꯥꯖꯦꯁꯀꯤ ꯅꯝꯕꯔ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯅꯝꯕꯔ ꯌꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯀ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇꯪ ꯄꯤꯕꯤꯌꯨ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯀꯨꯞꯅ ꯊꯤꯖꯤꯟꯖꯒꯦ ꯋꯥꯐꯝ ꯑꯁꯤꯗ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯑꯆꯨꯝ ꯃꯔꯥꯟꯗꯤ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯂꯥꯛꯂꯤꯕꯅꯤꯅ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯌꯦꯡꯁꯤꯟꯖꯒꯦ ꯏꯕꯨꯡꯉꯣ ꯀꯝꯄ꯭ꯂꯦꯟ ꯑꯃꯈꯛ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯌꯦꯡꯕꯒꯤ ꯃꯍꯨꯠ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯈꯔ ꯌꯦꯡꯕꯤꯌꯨ
ꯏꯃꯣꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯃꯁꯥ ꯋꯥꯏ ꯁꯪꯗꯗꯨꯅ ꯂꯩꯔꯤꯕ ꯉꯁꯤ ꯍꯌꯦꯡ ꯈꯪꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ 마기 핵 맛보려비도 나때 아또빠리 하이잘을 것이고 까나니 야봉 남거더리게 어제 이사노 피신 이까이 강득이 막 시키면 아키바 톡바 맞다 그리고 이게 거의 야나 박한 어제 거의 마부시네 눈을 내리더니 뭐 좀 말한 아무것도 보통 비오니 뭐 이번에는 좀 말한 아무것도 보통 야리 그리기는 제 아무것도 하고 비오시 뭐 아니 하이잘이 버세 아무것도 가자비 이사노 피리 타모이데 까리 바롱는 마하키 타모이데 까리는 마하나 혹시 바롱 거더리 버시고 이사노 피나 랄물 버디셔 아이 까리 소하이저 까리노 마두드네 아인게 오이고 짜노 피네네 마두드 마나 방가다 버째랑 도마 빠이 야오노 아이 방보 이제 어두보사 아묵도 이사노 피시네네 마는 맘미뜨기 마 피자둠 짜더나 마하키 마탁다 시리베 말알세 마학란데 마하까리 마따 란데 하두는 가 시소 하리버세 아묵다디야 좀 말한 티도 비오네보고 바보 아이 야리베 마케 까리노 하버도 강동노버디 호나키 바보 마시디 얌나 로크라바 어두가 누파누피 아니 시금바 케스 케야 톡고 마tam나리 아좀마란시 아이코나 쿠덕기 오이나 레퍼디 헥탕감티 나도부 아이 까리 레버게 하버도 아이 강멍암 레잉제기 이붕어 강만나티 이붕어 소이드네 강독비드네 마라레리버세 이사하오라버수 아마부어라버수 까리부터 각각비가 마코이기 마탁다네 마코이기 마탁다 소이드네 째락비비 아이기 작학라로 이사 아이기 작학라로 바리 바보 바봉이 시 넘버도 아무튼 이르게 담비럼 이봉아 아이 봄노막 이자라바니 시다 레이저래 아무튼 럭션비고 바래 अदुदी पाबुंग सु योबो यारन आइखोय करि लेबगे हाबदो थिजलगा आइखोयगे माकेदि करि खमुंग अमगे हाबदो अमुक्तंग यिंगसेलगा सोयदन हायरंग नाबा तोखि फरे इबुंग वाफम अमतंगदि हाबियु पाउ करिन हाबियु इबुंग मसिबु सेल थुम आइखोयगे माकेदिगी पाबुंग आइखोय करिगे सेल लोगदोरि आइखोय सेल लोबगी मरम सुंगलै लेथि इबुंग अदुदी वाफम से नमसिंदुना कयाम कुइना थमगदोरिबा नत्रगा मसिबु पावं मदुगिदमक्तदि करिसु वाबिरोन आइखोय असेंगबदु करि लेबगी नुपादुगी मरमदा सुकोमना थिजनजकी अदुगा तसेंगमकी थौदोसदैना हाइजकीबस पाबुंनि इसानुपिगी सेंटिमेंटा पाबुंनै खोयदा तम अदुगा पाबुंगी वाफम से तारगे खोयना नाकनमदा सत्पा यादे हैबसे मसि मतंगदि खंबिउ पावं फरेबुं अदुदि यौजरकी सोयदन मके असुम खरसी इबुंगना पुथोरकने हाइबगे आई थाजबदो आई थमजरी आई चलुकी इबुं आई चसरुकी करिनो सर हौजिकी मतमदा तौरिसिबो सर नुपीदुबो मसा उनागदरे अदुगा मबुक्तो थरक यान्दना लेइ हाइब्रो सर गामै सर हुजिकी करिनो नुपीदु मसा वाइ संगदे हाइब्रो करिनो वाइ संगदबा हाइबसिंदा सर आइना गामै अंगांग उनागदरे हाइबन अदुनी सर करिनो अंगांग उनागदरबा नुपी अमाबु करम्बा कांदाबो अतोप नुपागा मरी लेनागनि हाइबो वाफमसिबो सर मसिबु थाजबा याबो वाफमनानि गामै केस असिदि याम लुबो केस अमा खंगनि हाइबा ताइ अइखोइना सुमाइना केस असिदा नुपी मगी मुंग मनुंगदि सुमाइना कंप्लेन लागा नुपीदुगी मिचंग तप थाइ संथोरो कांदा नुपीदुना लानबसु तुम योरम अदुबो हौजमकिदा सुमरान करिमता खंगति करि लेबगे हाइबदु यंगसिनबा तारेदना सर फुबा याबा करिनो अदुगुम्बा केस अमदि नत्रेनि लम हेंदना नुपादुन ngoksan phajinna bo eramba taradi sir स्पेन हेक्ता फुगदबसे गामै अमुक्ति यंगस करि लेगे हेबदु अखोय तानरबा तोक्स अदुगा मखोय एड्रेस सिदा खोय मी थादोगा अमुक्तंग दि करिनो हेबदु खंगबा ngamre यंगस अदु बदे सर कनाना लालमगदबनो कनाना चुलुंगदबनो हौजिगी मतमजे हाइबसे यामना थिना लुरेने सर गामै परे एड्रेस असिदा अखोय मी खरा थारगा अखोयगी इन्फॉर्मर करी अकोप मरोन थीबा याबगे हाबदु येंगनबा तो सर सिदा लेजरे सर चेदो यारे पिरो फनी सर खंद्रे हौजिगी मतमदबो करिनो हयेंग हांगसित मचा उनागदौरदबो मागी मचा नते मो हायरेदि खंगते करी हायगदमनो मा बोय खोयनि मुंग सिदा सादौना कयादा लुना खंदने खोयना थमजरपनो अदुगा माना असुक माना मरम चटनायथबा अदुगा हौजिगनो ओनखतना मखोयना
ꯑꯩꯈꯣꯏꯒꯤ ꯊꯛꯇ ꯀꯦꯁ ꯇꯧꯅꯤꯡꯉꯥꯏꯁꯨ ꯇꯥꯔꯤꯅꯦ ꯃꯈꯣꯏꯅ ꯀꯦꯁꯇ ꯇꯧꯔꯛꯁꯅꯨ ꯀꯦꯁꯇꯣ ꯃꯗꯨꯒꯤ ꯃꯊꯛꯇꯨꯗꯅꯦ ꯑꯣꯟꯈꯠꯂꯒ ꯑꯃꯨꯛ ꯀꯦꯁ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯩ ꯃꯃꯥ ꯇꯨꯃꯤꯟꯅ ꯂꯩꯀꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛ ꯏꯀꯥꯏꯖꯈ꯭ꯔꯦ ꯅꯆꯥ ꯅꯨꯄꯥꯅ ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯗꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯨꯁꯜꯂꯛꯈꯤꯕꯅꯣꯅꯦ ꯃꯁꯤꯗꯪ ꯈꯟꯕꯗ ꯑꯩ ꯋꯥꯈꯜ ꯑꯁꯤ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯃꯄꯥꯝꯗ ꯆꯠꯂꯤꯔꯒꯅꯦ ꯑꯩꯈꯣꯏꯕꯨꯅꯦ ꯂꯣꯏꯅ ꯌꯣꯜꯂꯝꯒꯗꯧꯔꯤꯕꯅꯤ ꯑꯐꯕ ꯋꯥꯗꯤ ꯃꯥꯅ ꯍꯥꯏꯔꯝꯒꯗꯕ ꯅꯠꯇꯤꯌꯦ ꯃꯃꯥꯅ ꯑꯗꯨ ꯇꯧꯏ ꯃꯄꯥꯅ ꯑꯗꯨ ꯇꯧꯏ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯍꯥꯏꯗꯅ ꯇꯝꯁꯤꯜꯂꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯐꯅ ꯈꯟꯗꯣꯔꯤꯒꯦ ꯑꯩꯗꯤꯅꯦ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯀꯧꯔꯒ ꯅꯆꯥꯁꯦ ꯐꯠꯇ꯭ꯔꯦ ꯋꯥꯔꯛꯎ ꯃꯇꯝ ꯈꯔꯅꯦ ꯃꯌꯨꯝꯗ ꯂꯩꯌꯨꯅ ꯀꯤꯠ ꯅꯝꯃꯒ ꯊꯝꯃꯝꯃꯒ ꯃꯗꯨꯅ ꯍꯦꯟꯅ ꯐꯕꯖꯥꯠꯅꯤ ꯃꯗꯨꯕꯨ ꯅꯪꯂꯤꯕ꯭ꯔꯣ ꯀꯞꯇꯅ ꯂꯥꯎꯗꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯅ ꯂꯩ ꯊꯣꯡꯗꯨꯗꯤ ꯅꯪꯁꯨ ꯍꯥꯡꯇꯣꯛꯎ ꯌꯥꯗꯦ ꯃꯗꯨꯗꯒꯤꯗꯤ ꯀꯔꯤ ꯇꯧꯏ ꯃꯌꯨꯝꯗ ꯆꯠꯈꯤꯕꯅꯤꯗꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯃꯄꯥꯗ ꯀꯔꯤ ꯇꯝꯒꯗꯧꯔꯤꯒꯦ ꯁꯤꯗꯩꯗ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯃꯃꯥ ꯃꯄꯥꯗ ꯃꯤꯒꯤꯁꯨ ꯇꯝꯕ ꯇꯥꯕꯅꯤꯅꯦ ꯑꯗꯨꯕꯨ ꯇꯧꯅꯤꯡꯕ ꯇꯧꯁꯅꯨ ꯍꯧꯖꯤꯛꯇꯤ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯑꯆꯨꯝ ꯑꯔꯥꯟꯗꯣ ꯃꯗꯨ ꯀꯅꯥꯅ ꯕꯤꯆꯥꯔ ꯇꯧꯗꯨꯅ ꯄꯨꯊꯣꯛꯏ ꯍꯥꯏꯕꯗꯨ ꯌꯦꯡꯕꯗ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯗꯨꯗꯒꯤ ꯇꯦꯁ ꯇꯧꯔꯒ ꯃꯄꯥꯅꯤ ꯃꯄꯥ ꯅꯠꯇꯦꯒꯥꯏꯁꯤꯕꯨ ꯈꯪꯕꯁꯤꯕꯨ ꯃꯗꯨ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯈꯪꯕ ꯌꯥꯕ ꯅꯠꯇꯦ ꯑꯉꯥꯡ ꯑꯗꯨꯅ ꯍꯌꯦꯡ ꯆꯥꯎꯔꯛꯂꯀꯥꯟꯗ ꯇꯦꯁ ꯇꯧꯔꯀꯥꯟꯗ ꯈꯪꯒꯗꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡ ꯋꯥꯐꯝ ꯑꯁꯤꯕꯨ ꯗꯣꯛꯇꯔꯅ ꯅꯆꯥꯅꯨꯄꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯒ ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯔꯤꯄꯣꯔꯠꯅ ꯍꯥꯏꯕꯅꯤ ꯔꯤꯄꯣꯔꯠ ꯍꯥꯏꯕꯁꯤ ꯅꯆꯥꯅꯨꯄꯥꯗꯒꯤ ꯇꯦꯁ ꯇꯧꯔꯤꯕꯅꯤ ꯇꯦꯁ ꯇꯧꯕꯗ ꯃꯗꯨꯗ ꯐꯪꯂꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯄꯨ ꯃꯄꯥ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯃꯄꯥ ꯑꯣꯏ ꯍꯥꯏꯔꯕꯗꯤ ꯅꯠꯇꯦ ꯃꯗꯨꯗ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯅꯪꯁꯨ ꯈꯜꯂꯨꯅꯦ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯈꯜꯂꯣ ꯑꯁ ꯃꯥꯏꯗꯤ ꯑꯩꯗꯤꯅꯦ ꯃꯁꯤꯗ ꯈꯜꯂꯨꯕꯗꯅꯦ ꯀꯌꯥꯗꯅꯣꯅꯦ ꯁꯣꯝꯗꯅꯅꯦ ꯇꯥ ꯕꯥꯕꯨꯗꯣꯅ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯗ ꯊꯥꯖꯍꯧꯗꯕꯒꯤ ꯉꯁꯤ ꯐꯥꯎꯕꯗꯅꯦ ꯑꯩꯈꯣꯏꯗ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯗꯅ ꯃꯣꯏ ꯄꯥꯕꯨꯡꯒ ꯅꯠꯇ꯭ꯔꯣ ꯆꯥꯛ ꯄꯨꯈꯝ ꯑꯃꯗ ꯆꯥꯃꯤꯟꯅꯗꯅ ꯂꯥꯛꯄꯗꯣ ꯁꯤꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯗ ꯍꯦꯛ ꯊꯥꯖꯍꯧꯗꯦ ꯍꯥꯏꯕꯗꯨꯗꯒꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯐꯥꯎꯕ ꯌꯨꯝꯗ ꯆꯪꯉꯛꯇ꯭ꯔꯕꯅꯦꯕ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯌꯥꯗ ꯏꯀꯥꯏꯈ꯭ꯔꯕꯅꯣꯅꯦ ꯀꯌꯥꯗ ꯏꯀꯥꯏꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯐꯔꯦ ꯊꯦꯡꯂꯕꯁꯨ ꯊꯦꯡ ꯑꯩꯈꯣꯏꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅꯅꯦ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯈꯤꯕꯗꯨꯅꯤ ꯅꯪꯒ ꯑꯩꯒꯅ ꯁꯣꯏꯕꯗꯤ ꯅꯠꯇꯦꯗꯅ ꯄ꯭ꯔꯦꯃꯥꯗꯨ ꯌꯦꯡꯉꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯆꯦꯟ ꯆꯣꯡꯗꯅ ꯁꯥꯟꯅꯖꯔꯛꯇꯅ ꯇꯤꯟꯅꯖꯔꯛꯇꯅ ꯃꯄꯥꯒ ꯑꯩꯒꯁꯨ ꯇꯞ ꯇꯥꯅ ꯃꯁꯤꯗ ꯅꯛꯅꯗꯅ ꯇꯤꯟꯅꯔꯤꯕꯅꯤ ꯅꯆꯥ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯅꯗꯅ ꯍꯥꯏꯅꯈꯤꯕꯗꯨꯗꯒꯤ ꯁꯣꯝꯗꯅ ꯅꯆꯥꯅꯨꯄꯥꯅ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯀꯗꯥꯏꯗꯒꯤꯅꯣ ꯅꯨꯄꯤ ꯑꯁꯤ ꯄꯨꯁꯜꯂꯛꯇꯅ ꯑꯗꯨꯕꯨ ꯏꯆꯥꯅ ꯄꯥꯝꯕꯅꯤ ꯄꯨꯔꯛꯂꯦ ꯈꯟꯗꯅ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯉꯛꯈ꯭ꯔꯕꯅꯣꯕ ꯃꯥꯅ ꯃꯁꯤꯗ ꯃꯤꯔꯣꯜꯂꯕꯅꯤ ꯍꯥꯏꯗꯅ ꯏꯁꯨ ꯂꯥꯛꯀꯗꯧꯔꯕꯅꯤ ꯍꯥꯏꯗꯅ ꯏꯁꯨꯅ ꯁꯥꯟꯅꯅꯕ ꯁꯥꯟꯅꯄꯣꯠ ꯏꯁꯨꯅ ꯍꯌꯦꯡ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯐꯥꯎꯕꯗ ꯅꯪ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯗꯨꯅ ꯊꯝꯂꯕꯅꯦ ꯍꯥꯏꯕ ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥꯕ ꯑꯁ ꯃꯣꯏ ꯄꯥꯕꯨꯡ ꯇꯣꯛꯑꯁꯤꯗ ꯃꯁꯤꯒꯤ ꯋꯥꯁꯤ ꯑꯩꯅꯦ ꯏꯆꯤꯜꯁꯤꯅꯅꯦ ꯑꯩ ꯄꯟꯅꯤꯡꯗ꯭ꯔꯦꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯅꯤꯡ ꯍꯧꯖꯤꯛ ꯃꯤꯅ ꯉꯥꯡꯅꯒꯗꯧꯔꯤꯕ ꯀꯔꯤꯅꯣꯕ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯁꯤꯕꯣ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯀꯣꯛꯀꯗꯧꯔꯤꯅꯣꯕ ꯁꯨꯝꯗꯧꯔꯁꯤ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯇꯨ ꯍꯧꯈ꯭ꯔꯕꯅꯤꯅꯅꯦ ꯑꯩꯒꯤ ꯃꯔꯨꯞ ꯕꯥꯕꯨꯗꯣꯟꯗꯅꯦ ꯄꯨꯝꯅꯃꯛꯁꯤ ꯍꯧꯗꯣꯛꯂꯒꯦ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯦꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯃꯥꯡꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯁꯤꯡꯗꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯌꯦꯡꯕ ꯇꯥꯔꯦ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯑꯗꯨꯕꯨꯅꯦ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯂꯣꯏꯁꯤꯟꯕꯗꯨꯅꯤ ꯋꯥꯐꯝ ꯑꯗꯨ ꯂꯣꯏꯁꯤꯟꯗꯅꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯅꯕꯗꯤ ꯌꯥꯔꯣꯏ ꯀꯗꯥꯏꯗꯒꯤꯅꯣꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯑꯁꯦ ꯀꯣꯔꯠꯇ ꯃꯣꯏ ꯄꯨꯊꯣꯛꯀꯅꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯊꯛꯇ ꯃꯔꯥꯜ ꯁꯤꯔꯤꯕꯗꯨ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯍꯥꯏꯗꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯌꯥꯝꯅ ꯇꯝꯃꯛꯏ ꯑꯩꯅꯅꯦ ꯇꯝꯃꯣꯏꯅ ꯇꯝꯗꯕꯒꯤ ꯋꯥꯅꯤꯗ ꯌꯥꯔꯦ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯅꯥꯀꯣꯡꯒꯁꯦ ꯇꯥꯜꯂꯛꯀꯅꯨ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯒꯤꯅꯦ ꯍꯣꯏꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯄꯨꯝꯅꯃꯛꯁꯦ ꯍꯧꯈ꯭ꯔꯦꯗꯅ ꯊꯦꯡꯅꯕ ꯇꯥꯔꯦ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯇꯤꯅꯦ 이콧 ꯆꯥꯕꯤ 이모 ꯑꯃ ꯐꯪꯒꯗꯧꯔꯕꯅꯤ ꯅꯨꯡꯉꯥꯏꯅꯅꯦ ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯅ ꯂꯩꯕ ꯇꯥꯕꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯨꯅꯤꯒꯦ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯏꯁꯨ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯑꯃ ꯀꯣꯛ ꯍꯦꯛꯇ ꯐꯪꯅꯕ ꯍꯣꯠꯅꯔꯂꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯃꯣꯏꯒꯤꯗꯨꯕꯨ ꯁꯦꯜ ꯊꯨꯝ ꯄꯥꯝꯕꯒꯤꯒ ꯑꯣꯏꯔꯤꯖꯥꯠꯂꯣ ꯁꯦꯜ ꯊꯨꯝ ꯈꯔ ꯄꯤꯔꯒ ꯀꯣꯛ ꯂꯣꯏꯁꯤꯟꯅꯕ ꯌꯥꯕ ꯑꯣꯏꯔꯕꯗꯤ ꯃꯤ ꯊꯥꯖꯜꯂꯒ
tumin na hangdoksiro moi babu aigi wadine sel pambagi oiramdana ne kes tawni adu tawni ada tawni ga hina makhoi ne ngam sungam moroi dobo nati hausik oiribo phibam sidabu isa nupadi khara lerega di naba farakane so hari naba farak labadi soidena isu ama lakpadi sungsoi soidre ai ngai ko hairang ngai dane amukti gyurang hainu ko pono makshi kari no haibadu yemana makhoi ne case toruk labadi kari case no makhoi ne toruk kodoribs on khattu no makhoi gi mathak dane kari to wi yai haibadu yemana ai di isa no pi dona ma bo aina imong ni khandana yamna luna chana nuksina thamkiban aduga yemana kaya da ngamli banon hojik ki matam asida yemana imung asida atop sagai amagi I maida moi babung tola se wafam se aine ai ta sungam ngam jadre ai khana da baya da bani ne hain da baya da bani ne aduga nasana padu halabra leibani magi ka da lekhiben nupi du leirabdi yum masi thadok tuna satkani haidana satkriba hai yum da leiribado madu pharaban aduga karino prema du di laktrabra moi babu thawdo wathok sida karino ikhaira male da yum masi daga lakhidre karigino mana laktri dubo thokriba thawdo sidi phattabani phattaba mang amagumane na khalaga kaw thokpa taba tengna ba tare dana makhoi na tawrasu ai khoi punamak tumina di leiroi adune sida laktana khotana amuktane nasanu paga wari otai ga sanadana khotana karino moi pabung hana digi wari otai sanajadana adum leirabasidi wafamasi nasanu pada hawdokadaba da ngairaban hawdoklaga karino habadu khanaraga loiredana pare ai sai phok chalaga ne taw babu dona mukto unaruge wafamase hawkibana hawkibo oragasu makha tarakpadadi kari tawgadagi habadu sab manana satminasi haidana thokrabadi thokredana hawjikti mahana warorama singadusu soidana parane na kal ai magi manaktane ngahakta mukto unaruki leiramuko nasanu pado yarabadi wari abto hudo ai na haribase hoi moi pabu kada sengna ne wafamado yare ke do bage moi pabu kari mata khanbirorun si yorabadi ne silak iba punamak se isona ne aphabagi damakta ada laisna kana ori janon asidi karino tara sabi sani sabi sohum sabi songa sapi duni ne sidi karino mohi haiba duni ne sidi karino sargamai ngasi dai dare hita lakjaraban dare hita sangjan jaraban karino ita jadana dare hita sangai sibo ke sadugi matang dro karino phone daga hairakpa kholakpudu to ga direct oina laisibo karino thabak tawrage hairo office karage hairo sargamai adugi nati abai sarte able natro nati aingonda sinarakpudugi wafam khara sum tamonge na tawai wani karino adudi paisa khara piyo haiba ga sa manadro sargamai selgi wadi thoktra panida ai saram tu unajege ba yai sonda lakyo sida lei lakyo lo sida khoigi sarsile tu sida thank you oh pare sir I am ta sangjarak karino muhi yam thajadana sat launa phawjal isibo phone da torok pa yada bra nangbo nati wafam asdiga laisibo chathok chasingi sir irang asina thabak su kaina phangdabaga yaraga di hekta direct chacharaga sarga wafam se ekta phongdok sarage ne ekta laksariben sir wafam adugi matangda kari tore hayo sir kumhai di dum nungaira ponit nati kaidorigi kari kumhai nu nungairi bo sir jasmine harib nu pisiga rajesh kadi yamna matam sana nungsinabagi mari lerakpa amati natti haibatare kari adudi khangu thakda sir masi lekai dige ina phangba pawdadi yamna sangna nungsinarapadi natti masi ikhangduna tha khara maybe tha tare nipan gumba mari lenar matungda nuksi nungongi lambi sidagi ikhangduna hekta waithungna khibei wan ayune point launi wadu koithu haiganune sir asengbadi pawksi khomjana bo honabada thona wajakraboni de sir khangine yare nangi pifam thogudo dum piraga loreni hayune wadu sir wabadi ware hantakki matangsi masidagi hena wabasi wai hai die taibong mioi bana nungai ribra hangnabada warasu nungai na hairibani
ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤꯗ ꯑꯩ ꯄꯣꯏꯟꯗꯨꯗ ꯂꯥꯎꯅꯤ ꯃꯣꯍꯤ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯅꯪ ꯁꯔ ꯁꯤꯅꯤꯗ ꯔꯥꯖꯦꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯕ ꯉꯥꯎꯁꯟꯅꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯀꯥꯏꯗ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤ ꯔꯥꯖꯦꯁ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯦ ꯃꯄꯥ ꯑꯣꯏꯕ ꯌꯥꯗꯦ ꯃꯄꯥ ꯑꯣꯏꯕꯒꯤ ꯃꯗꯨꯒꯤ ꯁꯛꯇꯤꯗꯨ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯀꯔꯤ ꯃꯄꯥ ꯑꯣꯏꯕꯒꯤ ꯁꯛꯇꯤ ꯂꯩꯇ꯭ꯔꯒ ꯑꯗꯨꯗꯤ ꯃꯤꯔꯣꯟꯕꯒꯤ ꯋꯥꯐꯝ ꯁꯔ ꯑꯗꯨꯗꯅꯤ ꯀꯨꯝꯍꯩꯁꯤ ꯂꯥꯛꯏꯁꯤ ꯃꯣꯍꯦ ꯅꯪꯒꯤ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯍꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯠꯇꯦ ꯅꯪꯒꯤ ꯄꯥꯎꯁꯤꯕꯨ ꯁꯦꯜ ꯂꯧꯕ ꯌꯥꯅꯅꯕꯒꯤꯔꯣ ꯁꯔ ꯄꯣꯏꯟꯠꯁꯤ ꯑꯃꯨꯛꯇꯗꯤ ꯂꯥꯛꯆꯒꯦ ꯀꯩꯗꯧꯒꯦ ꯁꯔ ꯋꯥꯔꯤ ꯍꯥꯏꯕꯁꯤꯗꯕꯨ ꯃꯤꯅꯠ ꯑꯃꯗ ꯑꯅꯤꯗ ꯍꯦꯛꯇ ꯁꯠ ꯁꯠ ꯍꯦꯛ ꯇꯝꯃꯝꯃꯒ ꯃꯗꯨꯗ ꯑꯩꯅ ꯆꯠꯈꯤꯕꯗꯨ ꯃꯗꯨꯒꯤ ꯃꯇꯤꯛ ꯃꯒꯨꯟꯗꯤ ꯈꯔ ꯂꯩꯔꯣꯏꯗꯧꯕꯅꯤꯅ ꯈꯖꯤꯛꯇꯪ ꯁꯥꯡꯗꯣꯛꯑꯒ ꯀꯣꯏꯊꯣꯛꯑꯒ ꯋꯥꯔꯤꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯄꯣꯏꯟꯠꯇꯨ ꯁꯠ ꯁꯠ ꯇꯥꯁꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯦꯜ ꯐꯪꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯑꯩ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯤꯕ ꯐꯥꯎꯕ ꯉꯝꯃꯣꯏꯀꯣ ꯅꯠꯇꯦ ꯁꯔ ꯁꯔ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯔ ꯇꯁꯦꯡꯕꯗ ꯉꯁꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤ ꯃꯁꯤꯅꯤ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯁꯤꯅꯤꯗ ꯁꯔ ꯔꯥꯖꯦꯁꯀꯤ ꯃꯄꯥ ꯃꯨꯍꯤꯟꯗ꯭ꯔ ꯃꯃꯥ ꯁꯥꯕꯤꯇ꯭ꯔꯤ ꯃꯈꯣꯏꯁꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯝ ꯃꯤꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕ ꯏꯃꯨꯡ ꯑꯃꯅꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯏꯃꯨꯡ ꯑꯁꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯁꯨ ꯇꯣꯔꯣꯛ ꯈꯣꯟꯗꯥꯅꯗꯅ ꯑꯗꯨꯝ ꯄꯪꯂꯩ ꯃꯔꯩꯕ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯑꯃꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯌꯥꯝꯅ ꯏꯃꯨꯡ ꯑꯁꯤꯗ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯏꯕꯅꯦ ꯄꯣꯏꯟꯠꯇꯨ ꯇꯥꯁꯜꯂꯧꯅꯦ ꯁꯔ ꯕꯥꯕꯨꯊꯣꯟ ꯀꯧꯕ ꯔꯥꯖꯦꯁꯀꯤ ꯃꯄꯥ ꯃꯣꯍꯤꯟꯗ꯭ꯔꯒ ꯇꯤꯟꯅꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩ ꯌꯨꯝ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯅꯤ ꯊꯣꯡꯒꯥꯟ ꯈꯟꯅꯔꯤꯕ ꯃꯁꯤꯗꯩꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯦꯃꯥ ꯀꯧꯕ ꯑꯃ ꯂꯩ ꯄ꯭ꯔꯦꯃꯥꯒ ꯔꯥꯖꯦꯁꯀꯁꯤ ꯑꯗꯨꯃꯛ ꯑꯗꯨꯝ ꯇꯤꯟꯅꯕꯣꯏ ꯀꯔꯤꯕꯣꯏ ꯌꯨꯝꯊꯪꯅꯕꯣꯏ ꯁꯨꯝ ꯂꯣꯏꯅꯕꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅꯁꯨ ꯂꯩꯔꯛꯄꯖꯥꯠꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅꯤꯒꯤ ꯑꯔꯣꯟꯕ ꯃꯔꯤ ꯁꯔ ꯑꯔꯣꯟꯕ ꯃꯔꯤꯒꯤ ꯃꯇꯥꯡꯗꯤ ꯊꯣꯏꯗꯣꯛꯄꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯣꯏꯗꯅꯗꯤ ꯈꯪꯒꯅꯤ ꯍꯥꯏꯕꯅꯤ ꯃꯣꯍꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯅꯦ ꯁꯔ ꯄ꯭ꯔꯦꯃꯥꯁꯨ ꯔꯥꯖꯦꯁ ꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯊꯣꯛ ꯆꯪꯁꯤन ꯇꯧꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯔꯥꯖꯦꯁꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯃꯇꯨꯡꯁꯨ ꯁꯔ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯄꯪꯂꯩ ꯃꯔꯩꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯁꯔ ꯀꯔꯤ ꯑꯦꯐꯤꯌꯔꯁ ꯂꯩꯅꯕꯅꯣ ꯍꯥꯏꯕꯗꯤ ꯊꯣꯏꯗꯣꯛꯄꯗꯤ ꯈꯪꯕ ꯉꯝꯗꯦ ꯖꯁꯃꯤꯟꯅꯁꯨ ꯄ꯭ꯔꯦꯃꯥꯕꯨ ꯂꯨꯅ ꯇꯧ ꯄ꯭ꯔꯦꯃꯥꯅꯁꯨ ꯖꯁꯃꯤꯟꯕꯨ ꯑꯗꯨꯝ ꯂꯨꯅ ꯇꯧ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯂꯥꯛꯂꯤꯕ ꯀ꯭ꯂꯥꯏꯃꯦꯛꯁ ꯑꯃꯈꯛꯇꯪ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯀ꯭ꯂꯥꯏꯃꯦꯛꯁꯅꯣ ꯍꯥꯏꯌꯨ ꯁꯔ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗꯅꯤ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯏꯁꯤ ꯍꯩ ꯃꯣꯍꯦ ꯅꯪꯒꯤ ꯄꯥꯎꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯝꯃꯤ ꯄꯥꯎꯁꯤ ꯀꯔꯤꯅꯣꯕ ꯁꯔ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯄꯣꯏꯟꯠꯇ ꯂꯥꯛꯆꯔꯒꯦ ꯄꯣꯏꯟꯠꯇꯤ ꯃꯁꯤꯅꯤꯁꯦ ꯁꯔ ꯍꯥꯏꯌꯨꯅꯦ ꯄꯣꯏꯟꯠꯇꯨꯗ ꯍꯥꯏꯌꯨꯅꯦ ꯁꯔ ꯄꯣꯏꯟꯠꯇ ꯗꯥꯏꯔꯦꯛ ꯍꯦꯛ ꯍꯥꯏꯖꯔꯕꯗ ꯔꯥꯖꯦꯁ ꯍꯥꯏꯔꯤꯕꯁꯤꯒ ꯄ꯭ꯔꯦꯃꯥ ꯍꯥꯏꯔꯤꯕꯁꯤꯒ ꯃꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯔ ꯑꯩ ꯃꯊꯪꯗꯗꯤ ꯑꯩ ꯁꯣꯏꯗꯅ ꯄꯥꯎꯁꯦ ꯑꯩ ꯄꯤꯖꯔꯒꯦ ꯑꯗꯨꯒ ꯁꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯍꯧꯖꯤꯛꯁꯤ ꯔꯥꯖꯦꯁꯀꯤ ꯃꯃꯥ ꯃꯄꯥ ꯁꯥꯕꯤꯇ꯭ꯔꯤ ꯑꯃꯗꯤ ꯃꯣꯍꯤꯟꯗ꯭ꯔꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯄ꯭ꯔꯦꯃꯥ ꯑꯁꯤ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯟꯅꯅꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯂꯩꯀꯥꯏꯗ ꯅꯤꯝꯕꯨ ꯍꯥꯏꯐꯦꯠ ꯉꯥꯡꯉꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯀꯦꯁ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯔ ꯃꯗꯨꯅꯤ ꯌꯥꯝꯅ ꯉꯛꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯔꯥꯖꯦꯁ ꯑꯃꯗꯤ ꯄ꯭ꯔꯦꯃꯥꯅ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯈ꯭ꯔꯕ ꯖꯁꯃꯤꯟꯅ ꯀꯝꯗꯧꯒꯗꯧꯔꯤꯕꯅꯣ ꯃꯗꯨꯅꯤ ꯀꯔꯤꯒꯤ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯛꯇꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯄ꯭ꯔꯦꯃꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅ ꯅꯠꯇꯦ ꯀꯔꯤ ꯋꯥꯐꯝ ꯑꯁꯤ ꯄ꯭ꯔꯦꯃꯥꯁꯨ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯛꯇꯤ ꯂꯩꯇ꯭ꯔꯕ ꯔꯥꯖꯦꯁꯇ ꯄ꯭ꯔꯦꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣ ꯁꯔ ꯍꯟꯗꯛꯀꯤ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗꯤ ꯁꯔ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯔꯥꯖꯦꯁꯁꯤ ꯃꯄꯥ ꯑꯃ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯇꯦꯁꯀꯤ ꯔꯤꯄꯣꯔꯠꯇꯨꯗ ꯃꯗꯨꯗ ꯄꯤꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯃꯁꯤ ꯂꯩꯅꯥ ꯑꯃꯅꯤ ꯂꯩꯅꯥ ꯑꯁꯤ ꯐꯔꯒꯗꯤ ꯃꯄꯥ ꯑꯃ ꯑꯣꯏꯕ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯄꯥ ꯑꯣꯏꯕ ꯉꯝꯗꯦ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯃꯄꯥ ꯑꯣꯏꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃꯨꯛ ꯂꯩꯅꯤ ꯍꯥꯏꯕ ꯁꯔ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯗꯤꯁꯑꯣꯔꯗꯔ ꯑꯃ ꯑꯣꯏ ꯂꯩ ꯃꯥꯜꯂꯦ ꯁꯔ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯃꯗꯨꯁꯨ ꯑꯣꯏꯕ ꯌꯥꯏꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯃ ꯁꯔ ꯃꯗꯨꯅꯤ ꯌꯥꯝ ꯀꯟꯅ ꯆꯤꯡꯅꯔꯤꯁꯤ ꯁꯔ ꯊꯑꯣꯏꯅꯃꯛꯀꯤ ꯁꯤꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯗꯤ ꯔꯥꯖꯦꯁ ꯑꯃꯗꯤ ꯄ꯭ꯔꯦꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯐꯛꯇꯕ ꯌꯥꯔꯣꯏ ꯁꯔ ꯇꯁꯦꯡꯕꯗꯤ ꯕꯥꯕꯨꯗꯣꯟ ꯍꯥꯏꯔꯤꯕ ꯄ꯭ꯔꯦꯃꯥꯒꯤ ꯃꯄꯥꯁꯤꯁꯨ ꯍꯥꯟꯅꯗꯤ ꯃꯣꯍꯤꯟꯗ꯭ꯔꯣꯒꯤ ꯌꯨꯝꯗ ꯆꯪꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯥꯕꯨꯗꯣꯟ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯇꯠꯇꯅ ꯆꯪꯈꯤ ꯁꯔ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯔꯥꯖꯦꯁꯇ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯀꯔꯤ ꯂꯩꯅꯥ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯌꯦꯡꯈꯤ ꯀꯔꯝꯕ ꯗꯣꯛꯇꯔꯗ ꯌꯦꯡꯈꯤ ꯀꯔꯤ ꯔꯤꯄꯣꯔꯠ ꯂꯥꯛꯈꯤ
madu matang ai khoina khangma ngamnabadi yamna kanagan madu matang nang khangna bhona phani sir madu di ai soidena maki mathangi ani suba report ai soidena porangna bai hona jage sir adu sir masi khitang di lu hoige da mali sir madu tasan ba khomjan na bo hona bada mohi nangi pifam thokodo dum pigani informer ma oibagi nangi na thodu phajana dum tawni sir adu budi sir na ai bu hingan bi bani sir sinatra budi ai gi lambi su kai na so leijada ba as angang sing su husik wana rabani mahi masingi adagi irang phalang asida so sen thum ju thoktrabani gari tawgodabano khangdre da sir thabak asi sum khara khara site ta sum outsource oina sum tawjari haibadun masi monadi hingba yadabani na samkak puso hayogda siek sabso hayogda thabak macha macha usuba khotpa khara khara chauba sana sabso hayogda gumto sir unthok no wana hingler sigumba paw khara khomdo khomjin tawro hingna bo na basi sir awaba oi mohi nangi na thawdun to nangi hingna balambi de ina dum piri dina sir atugi wabadi dum sir ai dum hona jarak yare chalo ai ni haribas report ado ai khoi gi khotti yona da bana khona report ado khoi khotta le rabadi karigo makhara di soidna khang aduga rajesh samadi prima gi maram da su sab chaba kari lege habado muna khang toro phani sir ai soidna mathang de ai direct hatai phone ka tokjaro de sir hektam bafam sida direct heta laksar ga pawchi direct heta point yare chalo phani sir ai sir ngasi gi di se chipai phani sir yogjaru ge sir ngai jare sir ai yara di hayang so langna ba ye to hono jagi pawdo aseng ba paw por ka daban phani sir sir ga mai sir ge sir amu lakchagi hemu lakchagi as fajana khet kram ale ne tar ji paw di karino seng da bakra de poraga khet kram ale ne lakle Inspector Tayai lakle Inspector Tayai Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Anana thago charinga sigi Inspector Tayai lising amaga tara suba tangkak tabiri basing ngasigi tangkak tabiraga dongi thamoida kari fawi bagi ani suba tangkak tabiri ngasigi Nangdi mamani hayeng ohum suba tangkak ta Nangdi mamani tangkak asigi makhata bisi loinana asigi taramasida thengwa fawa sroga beri basing anana thago chari ngasi tembang chachaki ba madi tonga thabuk thorom sing na haijaba tare Inspector te hanagi pungphamda chapchana sandok ki da basigi da manga pi noina ngasigi birthday tariba asigi da mak yafa mangol pe minasi many happy returns of the day Bonita Toijam Datorop Nandababu Toijam and Landhoni Toijam Kurai Kongpal Ningthobung Lekai Many happy returns of the day nungaira ba mapok na weda sige da magyay faba pizari na de biyek taba punsi nung sangba uibiu palim panthogi seba matum lom na tobiu tungdala ka da ba punsigi khongthang singda afaba adaga nungai yai faba ubiu mai sing nungsit khodong thiba punamak tigi ngak thok pidana afaba yai faba uibiu haiba wafam asi thamjari loinana asiguma mapok numit asi matam sangna masing langamdana pangthok pangamba uibiu haiba yai faba afabadu fizari happy birthday Bonita Toijam yanosu yai fama gol pibiri taguchari deben maite ngai bada thi badana tapire tasina yadega thum ekoi gi studio da so haitare ga sidi guest kara so dum lakpa dana thank you na maram kana
matam chana hai batare ngasi gi mayam gi tawal tawang ngam kidre dubu soidena bagi dedum tawjare thagachari ngasi gi tangkak ta nangdi mamani ani suba tangkak hayeng soidena amuk mayam no khudol tamjage anana thagachari kaka khamba toijam thagachari karfia thagachari happy birthday to you sir thagachari karfia aigi so birthday ni hai batare 29th January hai tare thagachari yai phamangol mayam bonita ge pv basi gi tamuk thosu thagachari William pamai thagachari aidi wari thar roidra khalure anyway wari yamna nungai wakalli thoktre makha ngai ba haibadun yes thagachari Rita thoksom thagachari happy birthday sir wari su nungai rakanda loikre hayeng amuk ngai rake yes mayam soidana tabiu phana minute ni fu phawba ni fu ni thoi phawba gi wari sema se adum tarakanda di khangau da ba haiba tare du thagachari ana md side khan thagachari rameshwari hemam thagachari lokeshwar irengbam thank you so much Irom Vinod Kumar Pasoi Part 2 Happy birthday Bonita Tapire Thagachari Thank you so much ma'am Sir hayeng sak saba yadong mati karigi no thadoi sak saba yadong mati Anyway wari ni punsi da dum thokpa yabo wari mani adum thokso tho ini thagachari arunya kojam Sir happy birthday Sir James na tapire wish you all the best for your future tare haibire thagachari aduga phaba hakchang oibiyona Thank you so much Aruni akojam edam thagachari anana birthday haibadare ya fama gol bebirak aigi di photo nung to haptana kaisu log thokchadi haitare mayamna bebirak po wish to nadum haitare thank you so much happy birthday tapira phasegi dam thagachari aiskom da sandukchari ba thoromasigi makha haibadare English movie dum bireng taba phongbigani aduga mayamna comment section da comment amamam di soidana bebiram ana comment sing pathok sabagi thorom haiba tare aduna hojeki di comment khara yamba marakte yaukre mamangi tangkak sing da adagi di comment khara yamba watpa aduna thorom se khoi soidana tawjarake mayam comment pibagi hainaba lebiyo thank you so much aduga comment sing marakte gi so haitare khoina mayam dusu nungaiba phongdok chaboina khoi gi maike degi khudol amamam tang su pina na badum honazarake tabi bagi mayam phunama so thagachari hanana ngasi gi damte matang solution ba yaba luxury afaba yai faba oiminersi punamak chokhat ba faba punamo oiminersi sanale pakang le pang la yai fari kurumjari